ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯊꯣꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯍꯟꯗꯛꯇ ꯅꯧꯅ ꯊꯣꯔꯛꯄ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕꯁꯤ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯣꯗꯤꯑꯣ ꯑꯃꯕꯨ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯍꯟꯕ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯖꯗꯕ ꯋꯥꯐꯝ ꯑꯗꯨ ꯃꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯍꯟꯕ, ꯇꯧꯅꯤꯡꯕ ꯇꯧꯍꯟꯕ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯌꯥꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ FB ꯅꯠꯇ꯭ꯔꯒꯅ WhatsApp ꯁ꯭ꯇꯦꯇꯁꯇ ꯌꯥꯝꯅ ꯊꯦꯡꯅꯕ ꯀꯅꯥꯒꯨꯝꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯩ ꯁꯛꯍꯟꯕ, ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯏꯁꯩ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯒꯁꯨ ꯁꯥꯍꯟꯕ ꯌꯥꯕ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯗꯨ ꯗꯤꯞ ꯐꯦꯛ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯌꯥꯝꯅ ꯆꯝꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯈꯔ ꯑꯃꯁꯨꯡ ꯃꯥꯡꯖꯕ ꯈꯔ ꯑꯗꯨꯃꯛ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯥꯡꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯅꯆꯤꯡꯕ ꯄꯨꯊꯣꯛꯂꯤꯕ ꯀꯥꯡꯕꯨ, ꯑꯦꯗ ꯀꯦꯝꯄꯦꯟ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯝꯕ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯍꯟꯕ ꯑꯁꯤ ꯃꯇꯝ, ꯄꯩꯁꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯃꯁꯤꯅꯆꯤꯡꯕ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯕꯤꯗ ꯃꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯂꯤꯕ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯁꯦꯝꯗꯨꯅ ꯍꯥꯞꯆꯤꯟꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯦꯞ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯋꯦꯌꯔꯅꯆꯤꯡꯕ ꯑꯁꯤ ꯂꯧꯊꯗꯨꯅ ꯍꯥꯞꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯍꯥꯞꯍꯟꯗꯨꯅ ꯏꯁꯩ ꯁꯛꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯣꯝꯁꯨ ꯃꯁꯤꯒꯨꯝꯂꯕ ꯑꯦꯞꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯃꯁꯤꯒꯨꯝꯂꯕ ꯑꯐꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥ ꯑꯃꯗꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯔꯝ ꯑꯅꯤꯗ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯣꯂꯤꯇꯤꯛꯁ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯇꯧꯕꯗ ꯗꯤꯞ ꯐꯦꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯈꯛꯇꯗ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯍꯥꯏꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯥꯡꯍꯟꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯍꯟꯒꯦ ꯍꯥꯏꯕꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯈꯛ ꯄꯤꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯏꯔꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯔꯦ꯫ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯁꯤ, ꯃꯗꯨꯗ ꯃꯔꯨꯑꯣꯏꯕ ꯂꯤꯗꯔ ꯑꯃꯅ ꯃꯍꯥꯛꯅ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯖꯕꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅ ꯁꯦꯝꯗꯨꯅ ꯊꯥꯗꯣꯔꯛꯂꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯂꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯋꯥꯔꯅꯆꯤꯡꯕ ꯑꯁꯤ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯗꯤ ꯔꯥꯏꯠꯁꯅꯆꯤꯡꯕ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯣꯛꯍꯟꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩ꯫ ꯃꯊꯪꯗ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯁꯌꯨꯁ ꯇꯧꯔꯤꯕ ꯑꯁꯤ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯗꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯁꯤꯒꯨꯝꯂꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯁꯛ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯚꯤꯗꯤꯑꯣ ꯈꯔꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯦꯛꯅꯤ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯈꯔꯗꯗꯤ ꯈꯟꯗꯣꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯁꯛꯅꯥꯏꯔꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯇꯧꯕꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯦꯛꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯋꯔ ꯑꯗꯨ ꯂꯩꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯃꯦꯟ, ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯏꯃꯦꯖ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯍꯦꯟꯒꯅꯤ꯫ ꯃꯗꯨꯕꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯗꯤꯞ ꯐꯦꯛ ꯍꯥꯏꯔꯤꯕ
ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯇꯧꯔꯛꯄ ꯌꯥꯕꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯞꯐꯦꯛꯀꯤ ꯁꯣꯐꯋꯦꯌꯔ ꯑꯃꯁꯨꯡ ꯑꯦꯞꯅꯆꯤꯡꯕ ꯑꯁꯤ ꯑꯣꯟꯂꯥꯏꯟꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯦꯚꯂꯞ ꯇꯧꯔꯛꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯄ ꯍꯦꯟꯒꯠꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯛꯅꯣꯂꯣꯖꯤ ꯗꯦꯚꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯦꯛꯁꯄꯥꯔꯠ ꯈꯔꯅꯗꯤ ꯗꯤꯞꯐꯦꯛ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯕ ꯃꯑꯣꯡ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯗꯦꯚꯂꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯅ ꯁꯦꯝꯂꯛꯂꯤꯕ ꯏꯃꯦꯖ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯄ ꯐꯥꯎꯕ ꯉꯝꯂꯛꯇꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯗꯤꯞꯐꯦꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯂꯦꯛꯁꯟꯒꯤ ꯃꯥꯡꯖꯧꯅꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯗꯤꯞꯐꯦꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯕꯦꯟ ꯇꯧꯕ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯁꯨ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯗꯦꯇꯥ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯒꯗꯕ ꯑꯦꯛ ꯑꯃ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯤ ꯊꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯇ꯭ꯔꯤ ꯏꯟꯇꯔꯅꯦꯠ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ 2017-18 ꯑꯗꯨꯋꯥꯏꯗꯒꯤ ꯈꯛꯇ ꯃꯉꯥꯏꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯗꯤꯞꯐꯦꯛ ꯀꯨꯝꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯕ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯖꯤꯅꯤꯌꯔ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯗ ꯗꯦꯇꯥ ꯁꯥꯏꯟꯇꯤꯁꯀꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯚꯦꯀꯦꯟꯁꯤ ꯑꯗꯨ ꯐꯥꯎꯕ ꯌꯧꯗꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯅꯤꯡꯉꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯄꯟꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯇꯝ ꯌꯥꯝꯅ ꯍꯦꯟꯅ ꯆꯪꯍꯟꯒꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒ ꯂꯣꯏꯅꯅ ꯅꯧꯅ ꯄꯨꯊꯣꯔꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯞꯐꯦꯛ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ